Hi guys, mayam huzise ayukni aidu ngasido hawai jar pikan pa idi yang nang jai roja pa dai di Ledo kan pan jai ni matam gala sang ngasi di jam keno to to man mamang da kan de na kukar da to de jam wa na hawai jar ru ki kukar pa tha na ma thau di dai ke dong ni huji hawai jar ki du thadu ko ta ja da na ai dum morok se makok chap thak kya he makhong bok ta si makhong yam sa ba ne ba asina handa gan phutja ki bodo adagi maru do lokho ga thamya tha ge na Di tara na tha ni nga le ai moro bi su kappa lo yak tore si jeng mayam aina mamang da tha ki be strawberry do adu dunia ba se kyam wang no jeng se wang mana lo re siga su strawberry tha ki bane ba da asigi strawberry hograk tare karigino khangde si dum hogole asigi lai je oina duga asigagi lai si ju dum nongmge ama khaka ni khaka dum satli ai lai dup thabai mata sai ba si degi strawberry do siga su lai re asidi phajare yung aina asi pambi ani ahum khagam tani aba de asigi sina mo kri 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 lango injan na re duna ma ji chaw ba hingatre adum nemjan na lai re si joi thadok to ni sumaina siga thai do ba se sumaina thadok to ni akan nga ngai bana wo strawberry hokala pa je wai di asina ka no chan pa to ni ne lai tu ngai ko na manu hap san na to ni ne aloe vera ni si di na kai nom hai ni snake ka ta du to gam so lai re asina asang ba snake pambi ni si sum nam sa ma ni man ta man ba ni wo snake pambi kari kari khara dum thari ni da asina nu si da pudina do adagi asina toning kho che do lai su sale ma thon da ure ni pe ru dai kari dagi do asini da khara dumaina tha bane ko ado kaino torne haujik to tha bani ko je bai do bare do hai gai je ko ai jabre gi chinje ado kaino do strawberry do tha hungi manung da ne wangai do sum ka tangani kara wangai ba tha hungi manung da haidi jam kuina changya ba mino jam kalle ba ina tawisi haidi cha do kya thai ba thakpa do haidi mayam gi ne daily cha thaktana ko gi chamana cha thakpa gi chamana do adu thokpo do ai gi di tawde ba ko ai ne nang ba do dum thakninga ga dum thakpani ba aduna aina cha gi mathi haidra ne cha kum do cha mathi do adu gi do dum ne kaino to ba cha lo lu ba numi tu di adu gi cha mathi do hapchal le adu ga lon da ba numi tu di nai na ne dum ai gi chamana do kui ra ba lei ba khang ba to pa packet ama khang ne adu gi do ina dum jeng mode expire date che khoi gi tha se ko tha ani rum ta ngai re ba adu cha bana du di ba ma chom lei ri ba du ina cham ablon da ba mana do adu gi strawberry gi mana hin do khara khara lok thok pi ra ga ne adu gi ma ki makhong do huji ki ma cha mana do hapchal li ba ne du gi ising haijal li ba dum ne dum aina ayukta ma ising khara khara chai re du ni ji sanda waram da ma ising khara khara chai dum aina dum daily ta ure ba adu ni mayam do bai to ra ga gi strawberry yam jamu ana chaw re ni ba do huji ti chaw re di mayam chaw re hai ro ga di khwa gam chaw ga chama na re gi oina de do aji ki kri kri injan ba do adu di dum kaino tawni atop tap amna dum thado kani ba A few moments later. se kui da jang ko ne ba ina sijin na dra ba du ga gara di dum sijin ya ba di chugum ba ka ngara ko bai di sijin ya ba duna asi gi se ga ne mo ro se thai do ga asi ga phaw do ni masai gi jira du su da du phaw ba bu di ja ya ba ko du ga kaino to ba jira du di chol ni na du ga phata ba na pa ka ni ya ne na phaw du ba si mo ro ki si phaw ni mai to ra ga chan pi nga sa di mo ba ta hang ga da ma exam tha ru 6 hours later. ado mayam asigi sol ne ba si he yam sijin na de asigi si go na wai cha si dum o mani smai ta mani huji si ga wai cha hap to ni anu gi ai gi wai cha sai thang da re ba ado ai si ga hijal lani aina khalli ba ani thona o ma sirai na khalli ba ani thona o maga dine maki manab jaw da hen do ba ado ai huji asigi se si mathamaga si asigi thichalake si thichan re phi sin tawaga thichalake ai chu kaya haina ta ti tawna te ko mayam nok na biganu ko das mai na thichalake ko si ma lai ra ko si ma smai na haidalamage de asin ju thichalake
ꯁꯤ ꯂꯩꯔꯦꯀꯣ ꯁꯣꯝꯒꯤꯁꯤꯅ ꯄꯥꯛꯄ ꯍꯦꯜꯂꯦꯕ ꯑꯗꯨꯅ ꯑꯁꯤ ꯆꯥꯔꯦ ꯁꯤꯃ ꯆꯥꯔꯦ ꯑꯁꯤꯃ ꯑꯣꯏꯔꯦꯀꯣ ꯃꯌꯥꯝ ꯁꯤꯒꯤ ꯊꯨꯝꯃꯣꯛꯁꯦ ꯑꯣꯝꯗꯣꯏꯅꯦꯕ ꯑꯗꯣ ꯑꯁꯤꯒꯤ ꯊꯨꯝꯃꯣꯛꯇ ꯍꯋꯥꯏꯖꯥꯔꯁꯤ ꯑꯃꯨꯛ ꯁꯪꯗꯣꯛꯇꯣꯏꯅꯦꯕ ꯑꯃꯨꯛ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯏꯕ ꯑꯩꯒꯤ ꯃꯊꯪꯒꯤꯁꯤꯗꯤ ꯑꯣꯝꯅꯕꯁꯦ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯁꯤꯒꯤ ꯑꯩꯒꯤ ꯁꯣꯜ ꯑꯁꯤꯁꯨ ꯁꯣꯜꯅꯦꯕ ꯑꯁꯤꯒꯤꯁꯤꯒ ꯑꯣꯏꯅ ꯑꯣꯝꯃꯅꯤ ꯑꯩꯅꯅꯦ ꯁꯣꯜ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯎꯜꯅꯤꯅꯅꯦꯀꯣ ꯁꯥꯒꯠꯄꯗꯣ ꯍꯦꯜꯂꯤꯅ ꯑꯗꯨꯅ ꯑꯩꯅ ꯁꯣꯜꯁꯦ ꯑꯗꯨꯝ ꯑꯣꯝꯃꯤꯅꯦꯕ ꯑꯗꯨꯅ ꯌꯥꯝ ꯍꯧꯖꯤꯛ ꯑꯁꯤꯒꯤꯁꯦ ꯀꯨꯞꯁꯜꯂꯛꯑꯅꯤ ꯑꯗꯣ ꯑꯁꯤꯒꯤꯁꯤꯒ ꯑꯣꯝꯕꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯗ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯜꯂꯅꯤ ꯃꯊꯪꯒꯤꯁꯤꯃ ꯍꯥꯞꯄꯅꯤ ꯑꯃꯅ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦꯀꯣ ꯑꯃꯅ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦ ꯅꯠꯇ꯭ꯔꯗꯤ ꯁꯨꯃꯥꯏꯅ ꯍꯥꯞꯄꯗꯤ ꯄꯣꯠꯁꯦ ꯍꯣꯅ ꯂꯩꯔꯅꯦꯕ ꯑꯃꯅ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯣꯝꯃꯦꯀꯣ ꯑꯗꯨꯒ ꯑꯁꯤꯅ ꯃꯣꯝꯄꯥꯛꯄꯤꯗꯛꯅꯦꯕ ꯁꯤ ꯃꯣꯝꯄꯥꯛꯄꯤꯗꯛꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯅꯨꯡꯁꯦ ꯃꯅꯤꯟ ꯆꯠꯇꯅꯕ ꯍꯥꯏꯅ ꯊꯝꯗꯣꯏꯅꯦꯕ 3 hours later. ꯑꯩ ꯗꯨꯀꯥꯟ ꯆꯠꯂꯨꯔꯦ ꯍꯧꯖꯤꯛ ꯋꯥꯔꯦ ꯁꯤ ꯉꯥꯁꯦ ꯈꯔ ꯂꯩꯔꯛꯑꯦ ꯑꯗꯨꯗꯒꯤ ꯑꯁꯤꯅ ꯃꯊꯤ ꯍꯥꯏꯕ꯭ꯔꯥ ꯉꯥ ꯃꯔꯤꯡꯈꯥ ꯀꯣ ꯑꯁꯤꯅ ꯃꯔꯤꯡꯈꯥꯅꯤ ꯑꯗꯨꯒ ꯃꯔꯤꯡꯈꯥꯁꯦ ꯑꯩꯅꯅꯦꯀꯣ ꯈꯔꯒ ꯑꯃꯨꯛ ꯂꯧꯔꯛꯏꯕ ꯃꯣꯏꯒꯤ ꯉꯥꯁꯦ ꯑꯗꯒꯤ ꯊꯣꯛꯄ ꯃꯔꯤꯡꯈꯥꯗꯨ ꯅꯠꯇꯕꯗꯁꯨ ꯑꯩꯅ ꯈꯔ ꯈꯛ ꯂꯧꯔꯛꯑꯦ ꯑꯍꯦꯟꯕ ꯑꯃꯈꯛ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯂꯩꯔꯛꯏꯕꯅꯦ ꯑꯁꯤꯒꯤꯁꯦ ꯌꯦꯡꯉꯣ ꯑꯁꯤꯒꯤꯁꯦ ꯆꯥꯎꯕꯅꯤ ꯌꯦꯡꯉꯣ ꯃꯅꯨꯡꯁꯦ ꯁꯨꯝ ꯆꯥꯎꯋꯤ ꯑꯁꯤꯁꯦ ꯑꯃꯗ ꯂꯨꯄꯥ 10 ꯇꯥꯔꯦ ꯍꯣꯡꯗ꯭ꯔꯥ ꯁꯤꯒꯤꯁꯦ ꯌꯣꯡꯆꯥꯛ ꯑꯍꯨꯝꯁꯤꯁꯨ ꯂꯧꯔꯦ ꯌꯣꯡꯆꯥꯛꯁꯦ ꯑꯃꯗ ꯂꯨꯄꯥ 10 ꯌꯦꯡꯉꯣ ꯑꯁꯤꯁꯦ ꯑꯥꯂꯨ ꯃꯇꯣꯟ ꯊꯣꯛꯑꯦꯕ ꯑꯩꯅ ꯑꯗꯨꯝꯅꯦ ꯑꯥꯂꯨꯗꯣ ꯂꯧꯁꯟꯅ ꯊꯝꯕꯗꯒꯤꯅꯦ ꯑꯁꯤꯁꯦ ꯃꯇꯣꯟ ꯊꯣꯛꯂꯛꯑꯦ ꯑꯁꯤ ꯑꯥꯂꯨꯁꯦ ꯊꯥꯔꯒꯅꯦ ꯄꯥꯝꯕꯤ ꯍꯧꯒꯠꯂꯛꯑꯦ ꯄꯥꯝꯕꯤ ꯍꯧꯒꯠꯂꯛꯏꯁꯦ ꯌꯦꯡꯉꯣ ꯑꯩꯅ ꯍꯧꯖꯤꯛꯇꯅꯦ ꯑꯥꯂꯨ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯑꯥꯂꯨꯗꯨꯅꯦꯕ ꯁꯤꯒꯤꯁꯦ ꯄꯥꯝꯕꯤ ꯍꯧꯒꯠꯂꯛꯏꯕ ꯁꯤꯒꯤꯁꯦ ꯑꯩꯅ ꯊꯥꯕꯗꯒꯤ The next day. ꯃꯌꯥꯝ ꯍꯧꯖꯤꯛ ꯍꯋꯥꯏꯖꯥꯔ ꯀꯥꯏꯔꯁꯤꯁꯦ ꯑꯩ ꯔꯦꯗꯤ ꯇꯧꯅ ꯊꯝꯃꯦ ꯌꯦꯡꯉꯣꯁꯦ ꯀꯌꯥꯝ ꯀꯃꯥꯏꯅ ꯇꯧꯅ ꯍꯥꯞꯄꯤꯅꯣ ꯌꯦꯡꯉꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯑꯣꯝꯍꯜꯂꯤꯅꯦꯕ ꯍꯋꯥꯏꯖꯥꯔꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯀꯥꯏꯔꯅꯤ ꯑꯁꯤ ꯑꯃ ꯂꯩꯔꯦꯀꯣ ꯑꯁꯤ ꯍꯥꯟꯅ ꯁꯨꯒꯥꯏ ꯌꯦꯡꯉꯁꯤ ꯁꯣꯜꯁꯦ ꯑꯁꯤ ꯇꯧꯅꯦ ꯁꯤ ꯁꯣꯜ ꯑꯐꯕꯅꯦꯕ ꯑꯩꯒꯤ ꯑꯁꯤꯒꯤꯁꯤꯗꯤ ꯏꯟꯅꯕ ꯁꯣꯜꯅꯦꯕ ꯅꯞꯊꯤꯕ꯭ꯔꯥ ꯀꯩꯅꯣ ꯑꯗ ꯃꯌꯥꯝ ꯍꯥꯡꯉꯒꯦꯀꯣ ꯍꯋꯥꯏꯖꯥꯔꯁꯦ Oh my god. ꯃꯌꯥꯝꯁꯤꯕꯨ ꯀꯩꯅꯣꯅꯦ ꯑꯩ ꯐꯖꯅ ꯍꯩꯔꯦ ꯍꯣꯏ ꯖꯣꯟꯗꯣꯔꯦ ꯍꯋꯥꯏꯖꯥꯔ ꯖꯣꯟꯗꯣꯔꯦ ꯄꯥꯏꯔꯛꯀꯅꯣ ꯈꯨꯠꯅ ꯄꯥꯏꯕ ꯌꯥꯗꯦꯀꯣ ꯈꯨꯠꯅ ꯄꯥꯏꯔꯦ ꯈꯥꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯍꯋꯥꯏꯖꯥꯔ ꯖꯣꯜꯂꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯍꯩꯅꯦꯕ ꯑꯩ ꯊꯥꯖꯗꯦꯕꯣ ꯂꯣꯏꯔꯦ ꯑꯁꯤꯃꯗꯤ ꯑꯣꯏꯔꯦꯀꯣ ꯃꯌꯥꯝ ꯑꯃꯁꯤꯃꯨꯛ ꯑꯣꯏꯔꯕ ꯌꯦꯡꯉꯁꯤ ꯑꯁꯤꯕꯨꯗꯤ ꯏꯟꯅꯗꯕ ꯁꯣꯜꯅꯦ ꯇꯞ ꯇꯞꯅ ꯌꯦꯡꯉꯣ ꯃꯌꯥꯝ ꯃꯌꯥꯝ ꯌꯦꯡꯉꯨꯁꯦ ꯑꯩꯅ ꯍꯋꯥꯏꯖꯥꯔ ꯑꯣꯝꯃꯝꯕꯗꯣ ꯍꯋꯥꯏꯖꯥꯔ ꯌꯦꯡꯉꯨꯁꯦ ꯑꯣꯏꯔꯦ ꯍꯋꯥꯏꯖꯥꯔ ꯑꯩꯒꯤ ꯍꯋꯥꯏꯖꯥꯔ ꯑꯣꯏꯔꯦ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯩꯅ ꯚꯔꯥꯗ ꯍꯋꯥꯏꯖꯥꯔ ꯀꯃꯥꯏꯅ ꯂꯣꯜꯂꯤ ꯍꯥꯏꯗꯣ ꯍꯋꯥꯏꯖꯥꯔ ꯑꯅꯤꯅꯦꯕ ꯖꯥꯕꯕꯨꯗꯤ ꯍꯦꯟꯖꯟꯅꯕꯨꯗꯤ ꯖꯥꯝꯗꯦꯕ ꯍꯥꯏꯗꯤ ꯀꯩꯅꯣꯅꯦꯕ ꯀꯦꯖꯤ ꯑꯃ ꯐꯥꯗꯦꯕ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯗꯨꯝ ꯈꯥꯡꯗꯣ ꯑꯩꯒꯤ ꯆꯟꯗꯕꯗꯨꯅꯅꯦꯕ ꯑꯁꯤꯒ ꯑꯃꯁꯨ ꯂꯩꯔꯦ ꯑꯁꯤꯒꯤꯁꯤꯅ ꯑꯃꯨꯛ ꯌꯦꯡꯉꯨ ꯃꯌꯥꯝ ꯎꯏꯔ ꯎꯗ꯭ꯔꯤꯔ ꯈꯪꯗꯦꯕ ꯑꯁꯤꯅ ꯑꯃꯨꯛꯅꯦ ꯈꯤꯇꯪ ꯃꯅꯞꯁꯦ ꯋꯥꯠꯂꯦꯕ ꯑꯗꯨꯒꯤꯁꯨ ꯌꯦꯡꯉꯨꯁꯦ ꯃꯁꯤꯁꯨ ꯃꯅꯞ ꯀꯥꯗꯕꯗꯤ ꯅꯠꯇꯦ ꯀꯥꯔꯤꯅꯤ ꯁꯤꯁꯨ ꯃꯅꯞ ꯑꯗꯣ ꯑꯁꯤꯅ ꯑꯃꯨꯛ ꯍꯦꯜꯂꯦ ꯃꯅꯞ ꯀꯥꯕꯁꯦ ꯃꯅꯞ ꯍꯥꯏꯅꯗ꯭ꯔꯦ ꯈꯛꯇ ꯑꯁꯤꯅꯤ ꯃꯌꯥꯝ ꯎꯔꯕ ꯑꯩꯅ ꯚꯔꯥꯗ ꯍꯋꯥꯏꯖꯥꯔ ꯂꯣꯟꯕꯗꯣ ꯌꯦꯡꯉꯨꯅꯦ ꯍꯋꯥꯏꯖꯥꯔꯁꯦ ꯉꯥꯎꯔꯦꯕꯣ ꯍꯋꯥꯏꯖꯥꯔꯁꯦ ꯎꯔ ꯐꯨꯠꯄ ꯃꯇꯝꯗ ꯑꯗꯨꯝ ꯂꯥ ꯑꯃ ꯈꯔ ꯑꯗꯨꯝ ꯍꯥꯞꯄꯁꯨ ꯌꯥꯕꯅꯦꯕ ꯂꯥ ꯍꯥꯞꯄꯒꯗꯤ ꯄꯥꯊꯗꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯇꯧꯔꯤꯕ ꯑꯥꯏꯗꯤꯌꯥꯗꯨꯁꯨ ꯑꯗꯨꯝ ꯌꯥꯕꯅꯦꯕ ꯐꯨꯠꯄ ꯃꯇꯝꯗꯅꯦ ꯑꯁꯤꯒꯨꯝꯕ ꯈꯥꯕꯩ ꯃꯆꯥꯁꯦ ꯑꯁꯤ ꯈꯥꯕꯩ ꯃꯆꯥꯁꯦ ꯍꯧꯖꯤꯛꯀꯤ ꯐꯨꯠꯂꯤꯕ ꯆꯐꯨꯗꯨꯒ ꯍꯥꯞꯆꯟꯅ ꯊꯝꯃꯒꯗꯤꯅꯦ ꯀꯩꯅꯣ ꯇꯧꯗꯕꯅꯦ ꯄꯥꯊꯗꯕꯅꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯟꯕꯤꯔꯣ ꯍꯋꯥꯏꯖꯥꯔꯁꯦ ꯑꯗ ꯃꯅꯥ ꯄꯤꯔꯛꯄ ꯃꯥꯃꯣꯗꯣ ꯑꯗꯨ ꯃꯥꯃꯣꯗꯨꯒꯁꯨ ꯍꯋꯥꯏꯖꯥꯔꯁꯦ ꯈꯔ ꯄꯤꯈꯤꯅꯤ ꯑꯗꯩ ꯀꯥꯕꯨꯡꯒꯁꯨ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤꯒ ꯀꯔꯤ ꯑꯗꯨꯝ ꯃꯣꯏ ꯂꯩꯗꯅꯀꯣ ꯑꯗꯣ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯒꯗꯤ ꯃꯣꯏꯗꯁꯨ ꯈꯔ ꯄꯤꯒꯅꯤ ꯑꯗꯣ ꯃꯥꯃꯣꯗꯨꯒ ꯑꯩꯅ ꯍꯋꯥꯏꯖꯥꯔ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯃꯥꯅ ꯃꯅꯥꯁꯦ ꯄꯤꯕꯤꯔꯛꯄꯅꯦꯕ ꯃꯥꯅ ꯃꯅꯥꯁꯦ ꯄꯤꯔꯝꯗ꯭ꯔꯒꯗꯤ ꯍꯋꯥꯏꯖꯥꯔꯁꯦ ꯀꯃꯥꯏꯅ ꯂꯣꯟꯗꯣꯏꯅꯣ ꯍꯥꯏꯅ ꯈꯟꯅ ꯂꯩꯔꯝꯃꯤꯅꯤ ꯍꯋꯥꯏꯖꯥꯔꯁꯤꯗꯤ ꯇꯤꯡꯗꯤ ꯇꯤꯡꯉꯕꯗꯣ ꯂꯣꯟꯕꯒꯤꯁꯦ ꯑꯩ ꯀꯃꯥꯏꯅ ꯂꯣꯟꯗꯣꯏꯅꯣ ꯍꯥꯏꯅ ꯈꯜꯂꯒ ꯂꯩꯔꯝꯃꯤꯅꯦꯕ ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯗꯨꯝ ꯃꯥꯃꯣꯗ ꯑꯩꯅ ꯍꯪꯕꯗ ꯃꯥꯃꯣꯅ ꯂꯩꯅꯦꯅ ꯃꯥꯅ ꯊꯤꯕꯤꯔꯒ ꯄꯤꯕꯤꯔꯛꯄꯅꯦꯕ ꯃꯅꯥꯁꯦ ꯑꯗꯨꯅ ꯑꯩ ꯃꯥꯃꯣꯗꯁꯨ ꯈꯔ ꯃꯍꯥꯎ ꯇꯪꯍꯟꯒꯅꯤ ꯍꯋꯥꯏꯖꯥꯔꯁꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯍꯋꯥꯏꯖꯥꯔ ꯂꯣꯟꯕꯤꯔꯣ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ
ngasi gi oinadi egi video se thammage mayam mathang gi video da mu unar si mayam bye bye